samjimiꯒꯤꯗꯤ ꯀꯥꯇꯤꯅ ꯀꯛꯑꯦ ꯑꯩꯒꯤꯗꯤ ꯊꯥꯡꯒꯣꯟꯅ ꯈꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯈꯨꯠꯁꯦ ꯁꯤ ꯆꯥꯛ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯊꯥ ꯄꯥꯡꯒꯠꯂꯛꯄꯩꯅꯤꯅꯦ ꯑꯃꯈꯛꯇ ꯉꯁꯥꯏꯗꯤ ꯍꯤꯒꯠꯂꯤꯁꯦ ꯈꯨꯖꯥꯁꯤ ꯈꯨꯠꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯕ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯃꯤꯅꯦ ꯁꯥ ꯃꯥꯜꯂꯕ꯭ꯔꯣ ꯁꯥ ꯃꯇꯦꯛ ꯉꯁꯥꯏꯗꯤ ꯎꯒ ꯈꯣꯡꯕ꯭ꯔꯣ ꯑꯩꯁꯦ ꯁꯤꯗ ꯂꯪꯗꯣ ꯂꯩꯔꯦ ꯁꯤꯗ ꯆꯥꯛ ꯑꯊꯣꯡꯕ ꯀꯨꯀꯔꯗ ꯁꯦꯠ ꯁꯦꯠ ꯀꯥꯝꯕ ꯂꯪꯁꯦ ꯆꯅꯥꯡ ꯅꯩꯗꯣꯏꯅꯦ ꯑꯃ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯆꯅꯥꯡꯗꯣ ꯅꯠꯇꯕ ꯌꯨꯝꯗ ꯅꯩꯗꯣꯏꯕ ꯆꯅꯥꯡ ꯁꯤꯁꯤꯅ ꯍꯩ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤꯅ ꯑꯗꯨꯒ ꯑꯁꯤꯗ ꯍꯥꯞꯄꯅꯤꯅ ꯑꯗꯣ ꯍꯦꯟꯅꯕꯀꯣ ꯁꯤꯗ ꯀꯩꯅꯣ ꯂꯥꯛꯇꯣꯏꯅꯦꯕ ꯆꯅꯥꯡ ꯂꯥꯛꯇꯣꯏꯅꯦ ꯆꯅꯥꯡꯗꯣ ꯉꯁꯥꯏꯒꯤ ꯆꯥꯛꯇꯨꯅꯦꯕꯀꯣ ꯆꯥꯛꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯒꯥꯏꯁ ꯏꯁꯤꯡꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯆꯣꯝꯃꯤꯅꯦꯕ ꯄꯤꯕꯤꯅꯨ ꯉꯁꯤꯗꯤ ꯒꯥꯏꯁ ꯑꯣꯠꯄꯤꯔꯦ ꯑꯩꯕꯨ ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯣꯠꯄꯤꯔꯦ ꯌꯥꯈꯤꯔꯣꯏꯁꯨ ꯌꯥꯈꯤꯔꯣꯏꯗꯣꯏꯅꯦ ꯉꯥꯎꯉꯩ ꯇꯧꯗꯣꯏꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅꯦ ꯊꯕꯛ ꯁꯨꯕꯩꯁꯤ ꯌꯥꯝ ꯋꯥꯕꯅꯦ ꯅꯪ ꯋꯥꯈꯜꯗ ꯊꯕꯛ ꯁꯨꯕꯁꯤ ꯅꯨꯡꯉꯥꯏꯕꯣꯏꯅꯤꯡꯉꯦ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯆꯤ ꯀꯣꯠꯂꯣ ꯀꯣꯆꯤꯕꯨꯗꯤ ꯁꯅꯥ ꯀꯣꯠꯂꯣ ꯁꯅꯥ ꯀꯣꯠꯄꯗ ꯅꯣꯏꯔꯣ ꯑꯩ ꯁꯝ ꯁꯥꯏꯁꯤꯗꯤ ꯅꯣꯛꯅꯔ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯅꯦ ꯅꯍꯥꯟꯒꯩꯗꯤ ꯅꯪꯅ ꯃꯤꯝ ꯄꯥꯔꯝꯕꯅꯦ ꯅꯪꯅ ꯁꯝꯇꯨꯗ ꯑꯣꯏꯅ ꯃꯤꯝ ꯄꯥꯕꯤꯔꯛꯑꯅꯤ ꯑꯩꯒꯤ ꯁꯝꯁꯤ ꯃꯤꯒꯤꯗꯤ ꯀꯥꯇꯤꯅ ꯀꯛꯑꯦ ꯑꯩꯒꯤꯗꯤ ꯊꯥꯡꯒꯣꯟꯅ ꯈꯥꯎꯕꯅꯦ ꯑꯝꯇ ꯆꯪꯁꯤꯜꯂꯨꯔꯅꯦ ꯑꯩ ꯁꯥꯏꯗ ꯄꯤꯒꯦꯅꯦ ꯀꯩꯅꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯃꯆꯨꯁꯦ ꯐꯖꯔꯗ꯭ꯔꯣ ꯌꯦꯡꯉꯣ ꯌꯥꯝ ꯋꯥꯠꯂꯤ 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 ꯕꯤꯠ ꯕꯤꯠ ꯅꯣꯏꯌꯦ ꯅꯈꯨꯠ ꯑꯃꯅ ꯐꯥꯏꯌꯣ ꯇꯩꯅꯦ ꯑꯃꯅ ꯄꯥꯏꯌꯣ ꯑꯩ ꯁꯤ ꯁꯨꯃꯥꯏꯅ ꯈꯨꯠꯁꯦ ꯁꯤ ꯆꯥꯛ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯟꯅ ꯅꯣꯏꯗꯧꯅꯤ ꯄꯥꯝꯕꯣꯝ ꯀꯩ ꯇꯔꯥꯅ ꯈꯨꯕꯥꯛ ꯄꯣꯞ ꯄꯨꯔ ꯆꯥꯡ ꯑꯃ ꯌꯧꯗꯣ ꯑꯗꯨꯗ ꯊꯕꯛꯀꯤ ꯃꯁꯟꯗꯣ ꯀꯥꯏꯍꯟꯗꯧꯕ ꯑꯩ ꯇꯤꯟꯒ ꯂꯣꯏ ꯄꯥꯏꯔꯦ ꯃꯤ ꯃꯆꯥ ꯑꯝꯇ ꯊꯕꯛ ꯁꯨꯕꯗ ꯍꯔꯥꯎꯔꯝꯃꯣꯏꯅꯦ ꯑꯩꯅ ꯍꯔꯥꯎꯔꯤꯁꯦ ꯎꯗ꯭ꯔꯥ ꯅꯅꯥꯎꯗꯤ ꯀꯣꯛꯁꯤ ꯁꯥꯇꯤꯟ ꯑꯃ ꯄꯨꯔꯛꯑꯣꯔꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔꯒꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯗꯩ ꯑꯃꯨꯛ ꯂꯥꯛꯑꯣꯅꯦ ꯈꯜꯂ ꯅꯨꯃꯤꯠ ꯃꯔꯤꯅꯤꯗ ꯃꯣꯏ ꯄꯩꯁꯥ ꯂꯣꯏꯗꯧꯔꯝ ꯅꯁꯥꯅ ꯉꯁꯤꯗꯤ ꯈꯨꯠꯁꯦ ꯊꯣꯛꯅ ꯉꯧꯔꯅꯤꯗ ꯒꯥꯏꯁ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯪꯍꯧꯔꯣꯏꯗꯣꯏꯅꯦ ꯂꯪꯁꯦ ꯀꯪꯗ꯭ꯔꯗꯤ ꯀꯜꯂꯣꯏꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯇꯧꯍꯧꯗꯧ ꯊꯕꯛꯁꯦ ꯇꯧꯍꯧꯗ꯭ꯔꯕꯅꯦ ꯏꯁꯤꯡ ꯍꯧꯔꯤꯉꯩꯗ ꯉꯁꯤꯗꯤ ꯃꯌꯨꯡ ꯀꯥꯔꯝꯕꯣꯏꯗꯤ ꯀꯌꯥꯗ ꯐꯖꯗꯧꯕ ꯑꯩ ꯃꯌꯨꯡ ꯁꯤꯗ ꯃꯐꯦꯟ ꯅꯠꯇ꯭ꯔꯣ ꯃꯌꯨꯡꯗꯣ ꯀꯌꯥ ꯑꯗꯨꯗꯤ ꯑꯩ ꯁꯥꯎꯔꯦ ꯉꯁꯤ ꯆꯤꯡꯍꯤ ꯂꯨꯕ ꯐꯖꯅꯤ ꯁꯝꯁꯦ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯗꯧ ꯊꯥꯗꯣꯛꯇꯕꯤ ꯑꯗꯨꯈꯛ ꯂꯨꯔꯒ ꯀꯪꯍꯟꯕ ꯏꯃꯥ ꯊꯥꯁꯤ ꯂꯣꯏꯈ꯭ꯔꯕ ꯊꯥꯁꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯉꯥꯛꯇꯤ ꯂꯣꯏꯔꯦ ꯊꯥ ꯄꯥꯡꯈꯠꯂꯕꯅꯦ ꯉꯁꯤ ꯍꯨꯝꯅꯤ ꯄꯥꯜꯂꯕꯅꯦ ꯑꯣ ꯊꯥ ꯄꯥꯡꯈꯠꯂꯛꯄꯩꯅꯤꯅꯦ ꯑꯃꯈꯛꯇ ꯉꯁꯥꯏꯗꯤ ꯍꯤꯒꯠꯂꯤꯁꯦ ꯉꯁꯤ ꯍꯨꯝꯅꯤ ꯄꯥꯜꯂꯕꯅꯦ ꯑꯩ ꯉꯔꯥꯡ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯀꯨꯃꯪ ꯑꯩ ꯃꯪꯗ ꯀꯀꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯄꯥꯎ ꯏꯃꯥꯝꯇ ꯄꯨꯁꯜꯂꯣ ꯈꯖꯥꯏꯁꯤ ꯈꯨꯠꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯕ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯂꯪꯁꯤ ꯐꯖꯩꯌꯦꯕ ꯃꯣꯏꯅ ꯀꯥꯁꯇꯤꯡꯗꯣ ꯑꯍꯥꯟꯕꯁꯤꯗ ꯑꯗꯨꯔꯣ ꯐꯖꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯅꯦꯛ ꯑꯁꯨꯡꯕ ꯁꯥꯗꯣꯏꯁꯦ ꯁꯤ ꯃꯆꯨꯁꯤꯅꯦ ꯐꯅꯦꯛ ꯑꯃꯗ ꯂꯨꯄꯥ 100ꯅꯦ ꯈꯨꯗꯨꯞ 9 ꯑꯗꯣ ꯄꯥꯝ ꯇꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯁꯥꯗꯣꯔꯤꯕ ꯐꯅꯦꯛ ꯉꯥꯒꯤꯔꯣꯏ ꯁꯨꯃꯥꯏꯅ ꯀꯤꯔꯤ ꯀꯤꯔꯤ ꯅꯣꯏꯔꯒ ꯁꯨꯃꯥꯏꯅ ꯁꯤꯗꯤ ꯀꯩꯅꯣ ꯅꯣꯏ ꯉꯁꯥꯏꯗꯒꯤ ꯑꯅꯣꯛꯁꯦ ꯈꯤꯇꯪ ꯂꯩꯈꯠꯂꯛꯑꯣ ꯀꯩꯗ ꯊꯥꯡꯒꯠꯂꯛꯑꯣ ꯊꯥꯡꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪꯗꯤ ꯀꯨꯝꯗꯔꯦ ꯏꯟꯈꯠꯂꯛꯑꯣ ꯍꯥꯏꯕ ꯏꯟꯈꯠꯂꯣ ꯍꯥꯏꯕ ꯀꯣꯛꯇ ꯃꯁꯤ ꯆꯣꯡꯉꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯅꯣꯏꯕ ꯍꯩꯇꯕꯅꯦ ꯅꯣꯏꯗꯤ ꯀꯔꯝꯕ ꯃꯤ ꯑꯣꯏꯍꯧꯗꯣꯔꯤꯅꯣꯅꯦ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯃꯤꯅꯦ ꯁꯥ ꯃꯥꯜꯂꯕ꯭ꯔꯣ ꯁꯥ ꯃꯇꯦꯛ ꯉꯁꯥꯏꯗꯤ ꯎꯒ ꯈꯣꯡꯕ꯭ꯔꯣ ꯑꯩꯁꯦ ꯅꯠꯇꯦ ꯄꯨꯟꯁꯤꯁꯨ ꯑꯃꯈꯛ ꯇꯧꯔꯒ ꯆꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯂꯣꯏꯅ ꯍꯩꯅꯕ ꯇꯧꯕꯁꯦ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯌꯥꯔꯣꯏ ꯌꯥꯗ꯭ꯔꯣ ꯌꯥꯒꯤꯔ
ꯍꯥꯞꯆꯤꯟꯒꯦ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯁꯤ ꯌꯥꯗ꯭ꯔꯣ ꯑꯩ ꯆꯪꯕ ꯌꯥꯎꯗꯦꯀꯣ ꯃꯃꯥꯡꯗ ꯁꯤ ꯁꯔꯨꯁꯤꯗꯩꯀꯣ ꯁꯤꯔꯣ ꯁꯤꯁꯨ ꯍꯣ ꯄꯥꯏ ꯃꯌꯥꯝ ꯃꯊꯪꯗ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯆꯠꯁꯤ ꯂꯨꯠꯂꯣ ꯁꯤꯃ ꯆꯠꯁꯤꯂꯣ ꯑꯅꯤꯃꯛ ꯄꯨꯂꯞ ꯑ ꯂꯨꯞꯁꯜꯂꯛꯑꯣ ꯂꯨꯠꯁꯤꯜꯂꯣ ꯆꯥꯛꯁꯤ ꯃꯆꯨꯁꯦ ꯐꯣꯟꯗꯗꯤ ꯃꯆꯨꯁꯦ ꯋꯥꯎ ꯀꯩꯅꯣ ꯈꯪꯗꯦ ꯐꯖꯗꯦꯕ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯩꯑꯕ ꯂꯨꯠꯂꯣ ꯑꯩ ꯁꯤ ꯃꯊꯪ ꯂꯣꯏꯁꯤꯜꯂꯨꯒꯦ ꯐꯤ ꯁꯨꯕꯗꯪꯅ ꯂꯨꯞꯂꯣ ꯂꯣꯏꯅ ꯃꯆꯤꯟ ꯑꯗꯨꯝ ꯂꯩꯔꯗꯨꯅꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗꯣ ꯂꯩꯔꯗꯨꯅꯤ ꯑꯃ ꯐꯤ ꯁꯨꯕꯗꯪꯅ ꯆꯨꯞ ꯅꯣꯏꯔꯝꯃꯣ ꯑꯩ ꯁꯤ ꯁꯨꯗꯣꯛꯎꯔꯤꯒꯦꯀꯣ ꯂꯪꯆꯥꯛ ꯃꯦꯠꯄ ꯂꯪꯆꯥꯛ ꯆꯥꯛꯄ ꯅꯠꯇꯕ ꯂꯪꯆꯥꯛ ꯃꯦꯠꯄꯅꯤꯀꯣ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯇꯤꯡꯉ ꯊꯝꯃꯝꯃꯣ ꯇꯨꯝꯃꯣ ꯐꯦꯟꯒꯤ ꯃꯨꯒꯥ ꯂꯥꯛꯇꯣꯏꯁꯤ ꯋꯥꯈ꯭ꯔꯕꯅꯦ ꯑꯩꯁꯤ ꯀꯕꯛ ꯆꯥꯛ ꯂꯥꯛꯊꯣꯛꯄꯤ ꯀꯪꯅ ꯐꯖ ꯀꯪꯅ ꯇꯧꯋꯦ ꯃꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯣ ꯇꯧꯁꯤ ꯆꯥꯛ ꯃꯨꯊꯠꯄꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯁꯥꯕꯗꯁꯨ ꯈꯨꯠ ꯑꯣꯏꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯆꯥꯛ ꯃꯦꯠꯄꯁꯦ ꯈꯔ ꯋꯥꯖꯕꯗꯣ ꯁꯤ ꯃꯆꯨ ꯀꯣꯛꯑꯦ ꯀꯣꯛꯇꯦ ꯁꯨꯎꯕ ꯌꯦꯡꯕꯗ ꯑꯁ ꯃꯨꯒꯥꯒ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥꯁꯦ ꯌꯥꯝ ꯋꯥꯡꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯡꯉꯤ ꯃꯨꯒꯥꯒꯁꯤꯗꯤ ꯌꯥꯝ ꯋꯥꯈ꯭ꯔꯕ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯥ ꯁꯤꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯊꯧꯒꯗꯧꯕ ꯂꯩꯗꯣꯔꯦ ꯁꯤ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯗꯩꯗꯤ ꯍꯥꯏꯊꯔꯛꯑꯅꯤ ꯑꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯒ꯭ꯔꯝ ꯅꯪꯅ ꯍꯣꯏ ꯌꯥꯗ꯭ꯔꯕꯣ ꯌꯥꯝ ꯆꯣꯠꯂꯕꯅꯤꯅ ꯑꯗꯨꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯗꯨꯒ ꯇꯨ ꯁꯨꯃꯥꯏꯅ ꯇꯨ ꯁꯦ ꯁꯨꯃꯥꯏꯅ ꯈꯥꯡꯁꯦ ꯉꯁꯥꯏ ꯀꯟꯗꯕꯤ ꯁꯥꯏꯒꯤꯗꯤꯁꯦ ꯑꯃꯨꯛꯀ ꯁꯨꯝ ꯀꯟꯗꯧꯕ ꯍꯣꯏ ꯑꯗꯨꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩ ꯍꯣꯔꯦꯟ ꯄꯨꯈ꯭ꯔꯒꯦ ꯁꯪꯒꯝꯗ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯍꯟꯕꯗꯣ ꯑꯁ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯆꯥꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯦ ꯀꯟꯗ ꯌꯥꯔꯣꯏꯁꯦ ꯀꯜꯂꯕꯅꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯣꯏ ꯇꯪꯈꯥꯏ ꯃꯥꯟꯅꯍꯟꯕ
ꯀꯩꯒꯤꯅꯣ ꯆꯝꯊꯣꯛꯏꯕ ꯀꯔꯤ ꯀꯔꯥꯁꯦ ꯁꯤꯟꯕꯤꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ